Imis Paodam Tabiriba Kwai Punomapu Taram Nokchabagaloinana Kurumjari Nasigima Roiba Pauda International Human Rights Day gi Thauram Pangthoknakre Swasta Sarvekshan gi matangda wakal taminabagi thauram ama Kakchingda pangthokre Gujarat Assembly Mikhal Yani Subatangka ki oina kana bot khomnari Mapung oiba pawamu pizari Ngasi malemgi mafam kayada International Human Rights Day gi thauram pangthoknabagum Manipur da su civil society organization kayana sinduna tongan mafam singda thauram asi pangthoknakre Coalition for Indigenous Rights Campaign sarkarna sinduna International Human Rights Day gi thauram sanjinthong Imphal da leiba State Guest House da pangthokpaga loinana Human Rights Violations, Armed Conflict and the Pre-Major Political Status of Manipur haiba hiram asida khananainakre Thauramatu the Center for Southeast Asia Study Manipur University ki Research Associate Dr. Kangujam Sanatomba, Manipur State Human Rights Commission ki former member Yambem Laba, Impact TV ki Chief Editor Yumnam Rupachandra, JNU New Delhi ki Dr. A. Bimol Koijam Amadi, Atai Intellectual Kiana Saryaki. Thauramatu the Wangaladuna Dr. A. Bimol Koijam na Haiki. Madu, we the people would define Taunabo Honarakoda. Dominant of a community na tawagi problem ne mo si pichi with the tolis India is a Hindustan Hindi na tawagi tendency similar Soviet Union guys one of the factors is Soviet ever concept when introduced of Soviet behind the Soviet there is something called Russian amasum yawi masi Naga nationalists guys saying na higher the history is irakoda first time Nagagi territory da mitop na changakpa foreign intrusion se 1832 nika highs Nakalamarom the International Human Rights Day gi Thoramasi Working Committee of Apunbalob Wakal Manipur na Sinduna Gandhi Memorial Hall Imphal da Pangthokre Thoramatu da Apunbalok ki Coordinator Fulindro Konsam National Awardee Ibotombi Kuman Apunbalok ki Coordinator Joy Chingkham amadi Chance and Peace Building Acting CPA gi Director RK Bevichana President Member Singmoina Daista Pangki Ngasi ki Thoramda Saruyakhiba UCM gi President Johnson Ilangbam na Haiki Crime against women, adu haragesu. Working committee the approval the maru in I as a king Manipur the fact and talk to Togi Mamse. Masi chap na chap sana masi dandi from the Bakuna Baduga, emphasis, full emphasis, Pangan Saki, Ko Tadana, Masi Kumam Sapsan about Jose Preservation Chatareva, a Regi CBI special investigation, a simple everything, Senator Taurisi, Pro Taurisi. So there is the equity of Matin Pang, as a Pangselakan, the young tuna. High execute Toragana, Simubagi, case in the Geneva Sing said, than the Pina Bakuna Minasi. Malem gi tongan mamapam singda pangthok nabagumna Juribam Higher Secondary School gi auditorium da Campaign for Social Upliftment CSU Kanglaipak Manipur Juribam District na sinduna International Human Rights Day gi thoramasi pangthokre thoramatu da Juribam Police ki Superintendent of Police M Mubi Singh MPS CSU Juribangi Advisor S. Maniton Singh, Additional SP Operation K. Ajit Kumar MPS, SDPO Juribam R.K. Charles MPS, Juribam Government Higher Secondary School Ki Principal L. Ranjit Kumar Amadi, Retired DI of School CH Sunamani Singh na Thorongi Chief Guest President Amadi Guest of Honor Singh Oina Saryaki. Ngasi Thoronga Mari Lainana Resource Person Singh Oikiba, LMS Law College Imphal Gi Lecturer Dr. Sapam Dilip Kumar, Damdai College ki Department of History ki Associate Professor Dr. Priyadarshini M. Gangte Amadi Indira Gandhi National Tribal University Regional Campus Manipur ki Associate Professor Dr. Homen Thangjam na tongan bahiram ke ada wangang ki Kakching Municipal Council Kakching na sinduna Swasta Sarvekshan ki matangda nomagi oiba wakal taminabagi thauram ama ngasi Kakching District ki Kakching Phoksupa Lekai da leiba Library and Information Center Kakching gi mipun sangda pangthokre Kakching Khunau Sugunu amasung Mayang Imphal Municipal Council gi Ward Development Committee ki member sing amasung area level
Federation की म्यूट सिंगना सरुक याखिबा नोमगी वाखल तामिनबगी थौरम अदुदा कक्सिंग म्युनिसिपल काउंसिल की चेयरपर्सन नावरेम संजीत कुमार सुगुनो म्युनिसिपल काउंसिल की चेयरपर्सन एम शरद कक्सिंग खुनौ म्युनिसिपल काउंसिल की चेयरपर्सन लेमा मयांग इम्फाल म्युनिसिपल काउंसिल की चेयरपर्सन राधामणि अमसुंग मणिपुर लेंगा की मौत लोइसंग की डायरेक्टर गित कुमार अमदी म्युनिसिपल काउंसिल की काउंसिलर सिंगसु सरुक याखी थौरम अदुदा स्वास्थ्य सर्वेक्षण की मतंगदा वांगांगलदुना महूत की डायरेक्टर गित कुमार ना हाई मणिपुर की लेरिबा टाउन कुनिपाल की मनुंगदा इम्फाल अमदी मिखल पांगथोखिद्रिबा मोरे यावदुना टाउन कुंतरुकना लुनान बतानाबा अमा मथंग चाही की इंग 2019 की जनवरी थादा पांगथोकदौरी मसिदा मियामना हेन्ना अचौबा थौदांग लौफम थोई थानिल थांगमैबन की सेक्रेटरी W थाइबेमना हाइख्रे हौजे सेक्माई असेंबली कंस्टिट्युएंसी की MLA ओइना थौपुरिबा हाइखाम दिंगुना थांगमैबन लैबी NG निकी कौबी नुपी मचा अमाबो चाही तरेट हेना नुंसिनदुना लाक्लगा अमदि सेक्सुअल रिलेशन फाउबा थमदुना 2017 दा पांगथोकपा जनरल इलेक्शन माई पाक्लगा सोइदना लुहोंबिगनी हाइना अचौबा नमथाक तौदुना थम्बिरे हाइजरुबदसु यारक्त्रे हन्ना फाउबदा यंगलखिद्रे मसी चुमदबा समाजना यादव साजतनी लौरोइदबा नुपीदा काहेनबा साजत चटपगीदमक्ता माबु मतिक चाबा दंडी पीबीओ वाफम असिंग मणिपुर प्रेस क्लबता पाउमिसिंग उनबदा W थाइबेमना फोंदोकिबने माना हाई असिबगा मानरबा लैरिबा नुपी मचा असिगी केसता मणिपुर की CM ना थमोय सेंगना तेंगबांग बिदुना MLA H दिंगु की मथक्ता थांगतखिबा चार्जशीट अदु अथुबा मतमदा थागतपियो करिगुंबा चार्जशीट असि नमसिंदुना थंबिबा तारबदि ममा ओइबिसिंगना मखल मखा कयागी खोंजंग चंगसिलगनी हाइखी चारबा मणिपुर की काय खुनजरबा CM ना हिंगना सिबगा मानना लेरबा निकी की केस असिबु थमोय सेना मते पांगिदना मणिपुर गवर्नमेंट ना FIR नंबर 12/6/2017 WPS under section 376/417 of Indian Penal Code की मखादा चार्जशीट असे अथु मतम नंगतंग थागत पियु हाइना हाइजरी करिगुंबा चार्जशीट असिना आचा मिलाय नाइदुना नमसिंदुना थंबिबा तारबदी ममा ओबिसिना मखल मखागी मयाम अमा चंगसिंजरगलनी मिटै नेशनलिस्ट ऑर्गेनाइजेशन मणिपुर की कन्वेनर चिंगथाम वीरेंद्रना हाइख्रे ngasiदगी मिटै नेशनलिस्ट ऑर्गेनाइजेशन कौबा लुब असे सेमले लुब असेगी पांदमदी मिटै इकोनॉमी फगतहन्नबगी दरकार ओइबा लंबी सिंह पाइखतपगा लोइनना मसिगी मनुंग चन्ना ग्रीन रिवोल्यूशन माई पाकना चंगसिनबा इंडस्ट्रियल रिवोल्यूशन अथुबा मतमदा पांगथोकनबा थौरांग सिंह पाइखतपा कल्चरल रिवोल्यूशन माई पाखनबा मसिगी मनुंग चन्ना लमदम मसिगी जगा जगा सिंगदा मिटै लाइसंग संगलेन मियाम पुनफम सेमगतपा अमदी लमदम मसिगी यलोमी सिंगी हौरक लंबी सिंह थिजिन खोमजिनबा हौजे की ओइरिबा लमदम मसिगी मतम की ओइबा इशू सिंगदा सरुक याबा अमदी लमदम मसिगी मिपुंग खुदिंगमाकसु लेबाकी याइफनबा खोंथांग कयादा चंगसिन बिरक्तुना अखोई पुन्ना चटमिन्नदुना इंग तप्पा लमदम अमा ओहेन्नबा होनाबनी हाइना ngasi मणिपुर प्रेस क्लबता पाउमिसिंग उनबा अमदा मिटै नेशनलिस्ट ऑर्गेनाइजेशन मणिपुर की कन्वेनर ना फोंदोकी मैटे इकोनॉमी फगनबगी सरकार बसिंग अबो हाना कोई पैसा कुमाम तसना संजना होनबा कितन जिरो अदगी लोइनना मसी माइ पान बग लोइनना कुग्री रिवोल्यूशन मा पैखनबा होनबा अदुगा लोइनना जिकी ग्रीन इकोनॉमी सिदा मैटे इकोनॉमी फगनबा सिदा दरकार वरसे ग्रीन रिवोल्यूशन दरकार वर प्लस लोइनना इंडस्ट्रियल रिवोल्यूशन दरकार वर हाइवेसिंग से कोई पैखनबा सिमा कोई एमदा लेजरे इंडिपेंडेंट चर्चेस एसोसिएशन मणिपुर इनकम की मखादा लेबा चर्च खरगी पास्टर मरीबो ऑर्डेन तौबगी ऑर्डिनेशन सेरेमनी ngasi कक्चिंग लेबा यूनियन बाप्टिस्ट चर्च दा पांगथोखरे रेवरेंड वाई प्रेमचंद्रना एडमिनिस्ट्रेटर ओइना ऑर्डेन तौखरबा पास्टर सिंह अदुदि युंखाइबम नवकिशोर मोइरांगथेम रवि माइबम CH अमसोंग वाई आशीष कुमार ने की नोट एड्रेस इनकम की प्रेसिडेंट दिलीप खेत्रियाना पीकी ngasi ऑर्डिनेशन की थौरम अदुदा वांजिंग तेंथा SC की MLA पाउनम प्रोजेंसु चीफ गेस्ट ओइना सरयाखी चाही खुदिंगी पांगथोकपगुमना जुरीबामदसु हुमुद्रागा निपाल सुबा नुपीलाल निंगसिंग नुमेट ऑब्जर्वेशन कमिटी जुरीबाम
2017 na sinduna nupilal ningsing numit thorongga mari lainana kanglop anida nupi gi lamjel pangthokre ngasi pangthokhiba nupi gi chahi nifu makhagi lamjel du jiribam lamkhai kethil dagi jiri police ke SPM Mubi Singh MPS na lamthaki aduga chahi nifu mathaki lamjel na Chandrapur Mahadev dagi jiribam Government Higher Secondary School gi principal L Ranjit Kumar na lamthaki chahi nifu makhagida apunba lamjeloi kunthra manga romna aduga chahi nifu gi mathakidana lamjeloi nifu taruk romna saruk yaki chahi nifu makhagi lamjelda jimpal gi huirem susila leimana first AJMP gi maibam ranjana na second aduga WWOK gi CH Ranibala Devi na third taki chahi nifu mathaki lamjelda WWOK gi Heights Thoibi Devi na first AJMP gi KH Ibemana second amadi WWOK gi TH Manglem Chombina third takre Mukhyamantri Nongthombam Birena tha khudingi tang tara da chingi luchingba sing unana bagi thaurangi manong channa ngasi su chingi luchingba sing unaduna makhoi gi wakat sing takre chaurangna chingi luchingba chahum rom unaduna makhoina pukhalakhiba tongan tongan ba wakat chamaga nifu mari rom takre hari unakhiba duda paumi singna hangba wahangi pahumda Mukhyamantri na Kendra Sarkar amadi NSCN IM gi framework agreement ta sovereignty ama yawi haribase IM khaktegini haiki mahana makha taraduna ain kaina changsilakpa immigrant unlawful sing amadi atai kaya check taunaba border police posting hanglagani jiribamda hana lairiba post asigi mathakta post amasu hangduna henba police yankai humfu thajinduna ngak senbagi thabak kankar hankre behangda police post hangnaba lamgi wari kanna taunari yanaba puraklagani ai samang mafam aduda chatuna police post sanaba jatra hungani Kwatha IRB company thamnaba khanari ukhulga Myanmar ga tainaba border da taret suba IRB thamnaba thawrang tawri Assamda NRC gi thabak lokhalak liba asiga mari leinana Manipur da su ain kaina lamdam asida changsilakpa mioi sing unlawful sing check taunaba police posting border da hangnaba thawrang ase paikhatpani mahana makhatana phongdorakpada Englishingani tara humdoi gi police constable mel launabagi fal haidoktana leiriba ase Manipur High Court na mathang chahi January ki 12 da amohanna hearing chathanaba matam pikre court ki rai ngai batabani court ki mayokta thabak tawba haibase sub judice oigani haiki Mukhyamantri na makhata na phongdorakpada Rajya Sagi Human Right Court lingnaba thabak paikhatle masigi damakta Punjab ki hauji Human Rights Commission gi chairman oiriba hanagi justice asina Manipur gi Human Rights Commission gi chairman oina hanaba thawrang tawre ma masamaksu yare adubu Punjab Sarkar dagi ayaba ama lobinaba khangalakpadagi Punjab Sarkar da che thaduna khangankhre haina N Birena phongdokhi chingi luchingba sing unakhiba du da ngasi Nong chingi fibam patabana maram moiraga hanadagi lakpagi masing yamna hanthaki hairi Tamenglonggi lower ground da numit 15 chumna satharakpa 13 suba raijagi komla festival ngasi loisinkhre nong chingi fibam patabana maram moiraga lower ground da pangthokadaba adu mini stadium da pangthokki MLA Awangbongna athoiba atiti oiduna pangthokhiba loisinbagi thoramadudha komla yamna puthokpa tanabagi ahanba tabada selgi mana lupa lakh ani suba lakh ama ahum subada lising humudra manga piduna ikai khomnaki Sibilongdagi kagelong amade David Kangmaina ahanba amasung ani suba taki aduga ahum subadana ti themyunna taki saruk yakiba stall chamagani incentive oina lupa lising tare piki aduga orange queen khanbagi thoramdi thasigi 13 da pangthokadauri hairi Manipur gi puwari ga thadongnaba yararoi daba mafam ama oina Assam state ki Kasar district ki Silchar subdivision gi manung chana leiba Silchar dagi kilometer 15 rom nongpok pangna chatlaga leiriba Chandrapur hairiba meitei gi khungang asida mafam adugi praja miyamna Manipur gi ningthau Gambir Singh Maharaj ki ningsing khubam mama saningbagi apamba ngasi su lehauri haina mafam aduda satkiba paumi gi team amana phongdorakli Pawasina hai khuladu da leiramba Manipuri Sahitya Parishad Assam gi hanagi president in charge ki thausu puramba saknairaba aiba ke Vidyabatina phongdorakpada mafam ase Manipur gi puwari da sagonaduna leiriba chahi tare khuntakpa 1819 to 1826 ki matamda iningthau Gambir Singhna saidangduna leiramba amade Manipur bu Burmese lanmi gi khuttagi kannanaba masagi lanmi chamunga
semgatnaba honafamsu oikiba mafamni Manipur bu Barmis lanmi singi khutagi kallaba matungda ningthau oina palabada Barak Valley gi akoibada khundariba mitei taba khul punamakbu Manipur gi manung chalhannaba British ki mafamda haijabata natana Chandrapur khul asida Manipur gi nongchup thangba ngamkhai Ohengani haiduna mafam asida Manipuri lanmi singi gerot leifam phauba semlamki adubu Treaty of Jandabo gi matungda lamkhai asi Jiribamda hongkibane masida natana Anglo Manipur War mamangda ningthau machil manau yengthinarakpa matamdasu ningthau macha borjaubaga seidangpham oiramkhiba amadi mahaki lanmi semgat sagatphamsu oikiba mafam amani haina phongdoraki mana makhata na phongdorkibada mafam asida Manipur gi ahanba Chief Minister MK Priyobarta amasung Man Federation gi Mihot Manipur Sarkar gi Manipur Archives gi Additional Director Oirambi ke Sobita amadi Manipur University gi Research Scholar singna mathang sina ing lisingamaga chamapal amasung ing lisingani taramanga da laklamle hairi adumoina ngasi phawbada mafam asida khubam ama phawba saduna thambige haibagi mami udri Manipur Sarkar natragana miyamna hona biduna iningthau gambir singi khubam ama mafam asida saning haina phongdoki Tona sina mahak sina mafam sina leram mana Chandrapur la ultimate Chandrapur ningu lama magna mai makai pan Chandrapur ningu lama mak ka taw mai makai pan minale adi mana sina leram badi mafam se hoji bawda moyang them lampa anim khangna ahan digi kenos maki importance Mahel ilum sia mamang sulera me the ghat tuna morang thim irene ne heta khangna turian ji to so important ahannas Social Welfare and Cooperation Minister Srimati Nemsa Gibden na haike Dharma khudingma ki yumpham di nungsiba santi amasung ingna chikna leiminabane nungsiba santi amasung ingna chikna leiminabagi mayokta leiba waram amata dharma amata na saugate amadi pukning thawatpa leite wafam ase Minister Gibden na hanba Dagaram Fung Advent Christmas 2017 gi thoramda chief guest oina saruk yaraduna phongdokibane Advent Christmas adugi thimna Love Peace and Harmony habasini minister namakata na haiki ngasi gi aikoi gi khonai asida nungsinana ingna chingna leminaba yamna mathautai akhangkan basu mathautai haiki Advent Christmas adugi sarwama oina isai nongmai gi tanabagi thorama maso pangthoki hairi Sing and Son Publishers Laisram Kunna Sinduna ngasi Nungchil Assamgi Hailakandi District ki Laisram Kungi Nutan Bazar da leiba Rajesh Sorpur Part 1 LP School da Laisram Kundagi Asem Mani Singna Iba aduga Asemongbi Uma Devi na Khomjinba Warimasagi Lairik Nongdi Chirakli amasung Angangi Saitya Lairik Mangalgi Masek Khara Anisuba Saruk Haiba Lairik Ani asi ngasi Hongnabi matung ina miyamda phongkre lairik phongbagi thawra maduda maikei adongi tongan ba lamsingda saknairaba sing Kaisham Birendra Singh na athoiba mitunglen Laisram Khogendra Singh na thawramapu aduga Laisram Tejamani Singh Kunjalal Yendrembam amasong AIR Imphal gi Thawal correspondent Soibam Binoina akhannaba mitunglen Singh oina sarukyaki ngasigi thawramaduga mari leinana Saitya Ratna Award Naroibam Dhananjoy Singh amasong Khongjom Parba Sakpa Assam Silpa Awardee Oza Maikambam Balai Singh Anibusu Lengan Pi amadi achamba khudol tamduna ikai khumnaba uthi loinana ngasigi thawramaduda Manipur dagi lakhiba paumi singsu saru yakhibaga loinana Lengan Pi amadi lairiga mamam khudol tamduna taramna opiduna ikai khumnaba utpriyakhi Gujarat ki Sananda pangthokpa bodkhombagi meeting da wangang bada Prime Minister Narendra Modi na haiki BJP government na state aduda sel thungi phibam phagat halle lau bada sathok hengat halle amadi pothok bada su phagat halle mathang ani suba tangkakta bot thadana badu gi oina campaign gi thabak kankalakli achauba political party singi luchingba singna voter singna makoi gi miret singda bot pihanna bagi damakta bot kanna khomnari Banas Kanthagi Palanpurda Pangthokpa Public Rally amada wangangbada PM Modi na Congress luchingba Mani Sankar Ayarna Sizinakhiba lujadaba lol adugi maramda panke Congress na wafam kayada miyam bulan lamjingli Congress Vice President Rahul Gandhi na sumahaki party gi mirep singi damakta vote khongki Congress na government semlabadi
ꯂꯧꯃꯤꯁꯤꯡꯒꯤ ꯂꯣꯟ ꯅꯨꯃꯤꯠ 10ꯅꯤꯗ ꯀꯣꯛꯀꯅꯤ ꯍꯥꯏꯈꯤ ꯗꯪꯒꯥꯜ ꯐꯤल्मꯒꯤ ꯃꯃꯤꯡ ꯂꯩꯔꯕꯤ ꯖꯥꯏꯔꯥ ꯋꯥꯁꯤꯝꯅ एरोप्लेन ꯇꯣꯡꯂꯤꯉꯩꯗ ꯃꯉꯣꯟꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯛꯈꯤꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯋꯥꯀꯠꯂꯛꯈ꯭ꯔꯦ ꯗꯦꯜꯂꯤ ꯃꯨꯝꯕꯥꯏ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯇꯣꯡꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯝꯕ ꯅꯤꯄꯥ ꯑꯃꯅ ꯃꯍꯥꯛꯅ हाइफेटंग उइरिङैदा मखोंना जायरा वासिमगी ngak amasong manangganda taglakhi ahing nongyai matungda mahakna mapi ira chenduna thodok adugi maramda air bistara flight da paudamki hari adumoina mak thodok aduda chenari ba nipa adugi mamingdi phongdokpa leitri thodok adugi matangda National Commission for Women gi chairperson Rekha Sharmana nungaitaba phongdokki pung kunmari gi manungda pukning peningai oiba paukhum commission da pirakadabani maramdi NCW Act 1990 की मखादा एक्शन लौखटकनी न्यू दिल्ली की सालिमार बाग तो लेबा मैक्स हॉस्पिटल दा डॉक्टर न सेक्शन देबदगी थोखिबा वाथोकी मतुंगा अनौबा वाथोगमा अमुक गुरुग्राम की फोर्टिस हॉस्पिटल दसु ngasi थोखरे फोर्टिस हॉस्पिटल की मथकता FIR अमा सेक्शन देबगी रजिस्टर तौखरे हॉस्पिटल अदुदा डेंगी न नाबदगी नुपी मसा अमा सीखी अदुगा सालिमार बाग तो लेबा मैक्स हॉस्पिटल दा सिरे हाइना लाउथोकलबा अंगांग अमा हिंदुना लेरंबगी वाथो अमा थोखरबनी अरोइबदा मरोइ पाउ अमुहन्ना पिजरी इंटरनेशनल ह्यूमन राइट्स डे की थौरम पांगथोकनख्रे स्वास्थ्य सर्वेक्षण की मतंगदा वाखल तामिनबगी थौरम अमा कक्चिंगदा पांगथोखरे गुजरात असेंबली मिखल यानी सुबतांक की ओइना कन्ना बोट खोमनरी मसीगी दमक्तरी इमेज पाउदम पिजबा लोइसिनजरे म्याम बुमुहन्ना खुरुमजरी